Loyalam E-PAO tabiriba khudingmapu Hidrom Susmitana numidangi pau pizari. Moreh gi Kuki khulsingda mitop changba Thamkhre mi kaya Moreh thadoknare. Moreh town amadi masigi akoibada leiriba Kuki khulsingda Atopa Furupki mi sing changbada Athingba Thamkhre. Border town asida leiriba Atopa Furupki mi sing mafum adu thadoktuna chatnaba haukhre hari. Moreh da khundariba mi kaya na fongdorakpada hauzik Indo-Myanmar border tingjinkhiba amadi state asida oiriba law and order gi phibam na maram oiraga Moreh Townda lalon itiki thabak chap lepkhibana Furup kaya gi mising awaba mayok naringai chirak sida Moreh Town gi akoibada leiriba Kuki kulsingda Kuki Nataba Atopa Furupki mising changbada thingjinkhiba asina hena awaba mayok na hale. Mafam azida supam nongfam leitabana chahi kaya dagi leiraklaba mi kaya ama Moreh thadoktuna chatnaba haure hairi. Border pillar number 76 manakta Moyon Naga Furupna khundaramba Mangkang village dagi Naga sing tanthokhraba matung Kuki singna khul asigi maming Howland 5 haina onthokhraba khul asi yauna Moreh gi akoibada tariba Kuki khul singda Atopa Furupki mi amata changba yaroi haiduna Athingba thamkhibani hairi. Inglisingani kungi March thadagi hauduna COVID-19 na maram oiduna Indo-Myanmar border thingsinki masigi matung Inglisingani kunmathoida Myanmar manungda military junta amadi masigi mayokta leba khulai paiduna lal horiba singi marakta irang thorakpadagi border asi makhatana thingduna lakhi masina maram oiraga lalon itik tawduna leiriba Moreh gi miyamda chauna akaiba pirakhi. Masigi matung mamang chahi gi May 3 dagi haurakhiba irang asina maram oiraga border town asigi thingjinkibana Imphal dagi mi amata laktaba amadi lalon itiki oiba potchai singchu putok pusin tauba yadabana awaba kaya mayoknari hairi. Fibam asina maram oiraga Moreh da khundaduna lalon itik tauramba tonganba Furup singi imung sing ana layengba angangi school ming chanbagi mingda Imphal da chatkibadagi mafam aduda amuk halaktaba migi masing yamsilaklei. Matau asumna leptana asum chatnakiba tarabadi matam kharagi matungda Moreh da Atopa Furupki mising hanjinduna leiba ngamgani haiba thajadre hari. Government na athuba matamda Moreh da hauzik oiriba fibam asi fagathanduna hanagumna lalon itiki thabak hauhannaba athuba matamda thabak paikhatpiduna Moreh bu mahausagumna tonganba Furup sing puna khundaba border town ama ohenbiyo haina wafam su thamlakli. Meghalaya dasu Kuki gi schedule tribe ki list gi loktokadabani haina akanba ihau lakle. Jantia Coordination Committee on Reservation Policy JCCRP gi maikaidagi Meghalaya state ki oina Constitution Schedule Tribe Order 1950 nauna semdoktuna state asigi schedule tribe list mari leinadaba Meeyoi sing yausiliba loktoknaba demand tawkhre. JCCRP gi maikidigi Silongda Expert Committee on Reservation Policy gi Secretary da aiba cherol piduna Meghalaya gi schedule tribe list da Kuki amadi Kuki gi manungda chanba sub tribe kuntra taret ki list amadi Naga sing yausiliba asi kakthatkadabani haina khangankhre. JCCRP gi maikidigi makha taraduna state asigi schedule tribe list da Jantia Kangbubu Panar natraga Sentang haibana chingba ming sizinariba asi yamna fazadaba lolni. Maram asina wahi asi lauthokadabani madugi mahutta Meghalaya gi schedule tribe ki list da state asigi Yalhau tribe oiriba Khasi Jantia amadi Garo Hills khaktamak yahongadabani. Maramdi yumlonariba Mizoram amasung Nagaland na chingba state sing asigi indigenous tribe khaktamak state ki schedule tribe list da yawi. Maram asina 1950 gi schedule tribe order Meghalaya state ki oina amendment tawduna Meghalaya gi Yalhau tribe khakta list asida yauhangadabani haina state sarkar da taksinkhrei. JCCRP gi maikidigi Meghalaya gi schedule tribe list of Meghalaya gi indigenous tribe Nataba Kuki amadi Kuki gi manung chanba sub tribe kutha taret hapchalamliba asi maram chade. Masina Meghalaya gi indigenous tribe singi chakthung manghalle. Kuki khakta natana Naga tribe singsu list asidagi lauthokadabani haina taksinkhi hairi. Committee asigi maikidigi schedule tribe haina sakhangniba asi state amagi sotharaba indigenous tribe singi social economic amadi mahai masing tambagi lamda saugat piduna ngaklo pinabagi damak semba akhanaba khongthang amani.
Maram asina masida Meghalaya state kamari leinadaba Meeyoi sing scheduled tribe list ta hapchinba haibasidi indigenous tribes singi interest amadi right ngak senduna thamnabagi athubada Kuki amasung Kuki subtribe kuntra taret Meghalaya gi ST list tagi lauthokadabani makoina hapchinba asi Meghalaya gi indigenous tribes singna fangadaba khudong chabasing Kuki singna lauthokuna leire haina fongdokli Lengaki maikaidigi makhatana thabak amata laukhalaktravadi New Delhi da makhatana chathagani haina fongdorakli Lamdam asida thengnariba lal asi center amasung state lengakna lushinba ngamdaba amad asibu yaningdaba fongdoktuna tung halaga lamsang lamjel chialiba kiran maitei konthauzamgi lamjel ngasi lamboi khongnang khongdal leiba arambai tangle unit 14 gi headquarter dagi lamtakhre lamthabagi thoram aduda arambai tangle unit 14 gi QRT gi commander Risi Mangang unit in charge Nanaw Sagol Sem amadi uripok apunba lup ki thomi sing kaya saruk yakhi tung handuna lamsang lamjel chenba aduga mari leinana lamjeloi kiran maitei konthauzamna haikibada Thogliba lal asi chahi ama helaklaba fawada center amadi state lengakna Kuki narco terrorist singi mathakta action amata lokhatpa ngamdana leiriba asi yamna laibak thibani Chin Kuki narco terrorist singna chatharakpa ka henba thabak singda lengakna yengduna leiba amadi action amata lokhataba haibasi michang mikhai naibigi thawong amani mahakna tung handuna cheliba lamjel asi center amadi state lengak anigi thawong asi yaningdaba fongdoktuna chenmani lamjel asi ngasi uripok kangchup rota laklaga thangmibanda lamthungpham oigani makhatana lamsang lamjel asi tha asigi taramarida Thobal district ki poirau khongjil yaripokta aroiba panthungpham oigani aduga makhatana Manipur da chahi ama helaklaba lal asida lengaki maikadigi lokhatpam thokpa action amata lokhatana leirabadi mahak makhatana New Delhi da chatuna protest run asi makhatana chathakigani hari Ningsingba yabadi kiran maitei konthauzamgi matu tung handuna chenba lamsang lamjel asi ihan hana oina Thobal district ki manung chana laiba Khangabok relief camp tagi haukiba July 16 ta lamthaduna haurakibani Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Longmi singi compensation pinaba lupa crore tara humdoi kaithokre State asigi hauzik oriba law and order gi fivam asina maram oiraga lawu singu tawba yadabadagi awaba mayoknariba longmi singi oina compulsory crop package ki phase ani gi makhada longmi lising aniga humdrani thoida compensation pinaba lupa crore tara humdoi lakh kuntra lising mariga chahum tara nipan gi nisenfam kaithokpada Manipur governor na ayaba pikre haina Manipur Sarkar gi commissioner N Ashok Kumar na order ama thokre Makatana hairibana senfam asi SBI Imphal Secretariat branch ki state emergency fund gi account number 415638029141 da deposit tawgadabani loinana senfam sing asi release tawnanaba Manipur Sarkar gi commissioner amasung joint secretary anina punna operate tawgadabani hari Yumthangnaba state immigration gi notice thokibadagi Manipur gi border da alert lauthokre Manipur ga yumlo nariba Nagaland amadi Mizoram da immigration policy ga mari lenana thokiba notification sing aduna Manipur da illegal ki immigrant sing changsilakpa yabagi oitokpa leibana state sing asiga lonariba Manipur gi border da alert lauthokre loinana mitop sing changsilakpa thingnaba border gate sing da duty toriba state police yauna mari lenaba sing da mitop sing changsilakpa thingnaba chief minister gi maikedi akanba instruction pikre Yumthangnariba state anida illegal immigrants sing khandoknaba notification thokiba adu state asida mitop changsilakpa yabagi mi paiba adu chief minister na fongdoladuna illegal immigrants sing changsilakpa thingnaba official singna mikupna home singna leinaba khanghankhre Nagaland Sarkar gi oina state aduda leiriba mapangi Meeyoi sing aina yaba state aduda yum honglapa Meeyoi ni haiba asi Kanglup kharagina lisingamaga chamapan humdoi da best year oigani aduga Kanglup kharagina lisingamaga chamapan nifuna best year oigani haina lauthokre Mizoram Sarkar gi oinasu ingkumja lisingamaga chamapan yangkhai mathoi gi matungda Mizoram da changlakhiba Meeyoi sing state ki lam mapu oiba yaroi lam leibana chingba amata yaroi haiba wafam mayek sengna lauthokre maram asina state ani asida aina yaba
mawongda yum lingduna leiba yadaba immigrant kaya Manipurda changsinduna khunda sinaba hotnarakpa yai masidagi aikhoi cheksina amadi mitna singna leiba tangai fade Masigi damak Chief Minister gi Maikedagi State ki official sing Nagaland natraga Mizoram dagi illegal immigrant amata Manipurda changlak tanaba kupna senana bakhangan kre. Kuki nupi macha ama fibam lusilak padagi Assam Rifles na airlift tawkre. Accident thokpadagi yet thangba kidney grade 5 yongna sokpadagi aruba fibam da lera khibi chahi tarani thoi khaktangai ribi Kuki nupi macha ama IGR South ki mityeng makhada Assam Rifles amadi Army Aviation na Churchandpur District ki manung chanba Hebron Bank dagi airlift tawkre hari. Pao asina makha taribana haidiba nupi macha asi tha asigi ahumda laibak tiba accident ama mayoknabadagi sokibani. Mahaki fibam lusilakpa amadi Churchandpur District Hospital da layengbada khudong charoidaba fibam mayoknarakpadagi Assam Rifles na mateng asi pangkibani hari. Nupi macha adu mahaki apokpi mamaga loinana ngasi tekta kaidana Hebron gi evacuate toraba matung makha taba leng chathanabagidama Guwahati da pukre hari. Lairik Thamkhre NG College ki Research and Development Cell na khomjin tasinba unwavering Northeast India's political, socio-economic and environmental outlook haina mingthonba lairik ama ngasi college asida phongdokre. Lairik Phongbugi Thoram Aduda Manipur University gi Registrar Professor W. Chan Babu NG College ki Principal Asok Roy Chowdhury Amadi Lairik Asigi Chief Editor Oiriba NG College ki Vice Principal Professor S.H. Santibalana Saruk Yaki. Thoram Aduda MU gi Registrar W. Chan Babu na haikibada Khunai Asigi Yamna Chunagadaba Lairik Asina Manipur gi Political, Socio-Economic Amadi Environmental gi Lamda Anoba Mayon Ama Piduna Henba Loksing Tansinbada Inot Ama Pirigani Haiki. Paugi marak thatna loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada maru oiba pau amaka hana bizari. Moreh gi Kuki khulsingda mitop changba Thamkhre mi kaya Moreh thadongnare. Yumthangnaba state immigration gi notice thokibadagi Manipur border da alert lauthokre. Meghalaya da Kuki sing scheduled tribe list gi lauthokadabani haina akanba ihau laklay. Kuki nupi macha ama fibam lusilakpadagi Assam Rifles ne airlift tawkre. Matang asida numidangi pau piba loizare loyalam E-PAO tabiriba khudingmakpu amuka hana khurumjari.